Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Aingi wangbada mitop sing changsilakpa, drug yauna kuchukulai sing ngangkai wangbadagi pusilakpagi tabak chatharaliba asida, Raijapal Ganesana nungnangba phongdokre. Sangsaki budget mifam Rashtrapati Draupadi Murmuna Sabha animakta wangang bagalena ngasidagi hokre. Rashtrapatina Sarkar asi marachiatpa akiba leitaba amasung warip kya lobang ngamba sarkar amani haina singthaki. Sangsaki Sabha animaki mifamda Seltu Mantri Nirmala Sitaramana Economic Survey lisingani kunitoi kulumdoi putokre amasung Pradhan Mantri Narendra Modi nahari malemgi oina laikhai tadaba phibam ama leiringai marak asida malem pummana Bharat ki budget ta miyeng thamlakli. Aingi wangmada mitop sing changsilakpa drug yauna kujukulai sing ngangkai wangmadagi pusilakpagi thabak chatharaliba asida Raijapal Ganesana nungnangba phongdokre. Manghai yumthamnaba lebak singdagi mitop changsilakpa yariba makai thingnaba honagadabani. Churachandpur jilagi Singnat subdivision gi manung chanba ngangkai kul behangda chatuna mafam madugi khunja singa Raijapal ga unaduna ngasi wari sanaki. Unabaduda Raijapal na miyamna pukhalakliba wakat sing kupna taki. Raijapal na mafam madu laiba Assam Rifles ki officer amadi jawan singasu unaki. Raijapal na Tonjang da laiba Sibu Chandragiti Memorial Park tasu chatki. Behang Public Ground da pangthokpa miyamga unaba amada Raijapal hai mafam masigi miyamgi darkar oiba hiram kaya marum leiramba yai adubu shiksha haksel amadi connectivity haibasi akhanaba miyeng changbagi tangai fadaba lei. Raijapal hai Raijasida hojik popi thaba drug lalonba amadri drug sizinabagi samasya si achoba samasya ama oiri. Masi sarkar asina laksinaba kanna honari. Haukiba tha khara asida naha singi marakta drug sizinabagi chang wangkhalakli hairaduna masi miyam amadi wakal manaba CSO singa punna thabak paikat minarabadi Laksin bangamgani narondagi mitop changsilakpa thingba haibasida sarkar khanati ngamloi masida miyam security da matiang pangduna thingnaba honagadabani. Our Honorable Prime Minister also repeatedly is insisting about Swachhata. Swachhata means cleanliness. Cleanliness is next to godliness. Akasbani Imphal gi mayang Imphal da leba high power transmission gi akoy mafam sing ngasi numinu matungda mai saki mai adu kannaba honabada Imphal digi yauna fire brigade ahum seasonaki fire brigade na matam chana mai adu kalobadigi high power transmission gi atei mafam sing thoidokna asoi angam to ogdre hairi mai adu karamna haurakibano haiba haujing maki oina chapchana khangba ngamdre. Jiribam Tupul Imphal National Mega Project ki saruk ama oina bridge number 137 da chingning kharektanaba thamba net ngarang mai chaki hari None jilagi awang khulda leba mafam aduda mai chalakpada Territorial Army Gurkha Rifles na matam chana mai du kalaure hari Sericulture Krishi Mela Kam Exhibition amangasi Regional Sericulture Research Station Mantri Puki Imphal pangthokre. Mela Kam Exhibition adu Bharat Sarkar gi Textile Mantraloy gi Central Silk Board ki makhada laiba Regional Sericulture Research Station Imphal na sinbani. Afaba lawmi singda mana yenthokpa amasung lawmi singa scientist singa khananainabagi technical session na thauram madugi mapung oiba saktam oiki. Manipur Tug of War Association asin batarama thoi suba state level Tug of War Championship lisingani kulumdoi lakliba February kunma thoi dagi kunmanga fawba Citizen Club Ground soibam laikai wangkai kunau Imphal da pangthok lagani nupi gina kg changwa kun amasung nupa gina kg chatruk nifu category ani da sanagani selgi mana amasung trophy pigani akupa marol club asidagi natraga association asigi khuman lampakta laiba office dagi khangba yagani hari Malemgi part kanba numika mari lenana Loktak Development Authority LDN numini chupna thorong kaya pangtok kaduri hayeng All Manipur Polo Association ga kusam naraga Safe Manipur Safe Loktak haiba hiramda iroi sembada leba All Manipur Polo Association gi ground gi sagol gi rally ama Works Mantri Govindas konthok jamna lamthagani hari rally asi yang thangda loisingani World Wetland gi mapung oiba thoram Moirangi Sendrada Raijapal Ganesana hokdokani Malengi part kanba numit February aniga mari lenana Akasbani Imphal gi e pau kangbuna puthokpa Loktak Development Authority LDA gi chairman Moirangthem Asni Kumaga unabagi akhanaba thauram hayeng ayuk pung 3 ta sandokani thauram asi Kangla amasung Changai channel animakta taba fangani YouTube channel AIR Imphal su thauram asi live oina sandokani tabiriba pawasi Akasbani Imphal degani
राष्ट्रपति द्रौपदी मुर्मू हाई अखोइन सही मापन सरकार पाइरकबा असिदा भारत न हिरम कयामुक्त खुमांग चौसिल्ले ngasi संसद की सभा अनिमकी अपुनब मिफमदा वा ngangbada राष्ट्रपति हाई इन कुमजा 2024 फाउबदा भारतपु चौखटलब लेबाक अमा ओहेनगनी राष्ट्रपति सरकार असी मरा चेटपा अकीब लेतबा अमसुंग वारेप कया लौब ngamba सरकार अमनी हाइना सिंगथाबगा लोइनना मियांगी मंगलानसिंग मंगफाउननबा थबक पाइखटली मांगहाई अमरीका लसी अखोइना पामजरिबा भारत अदु ओहेनबा सिजनगदबनी श्रीमती मुर्मू हाई सर्जिकल स्ट्राइक टेररिज्म की मथक्ता लांजंग चंचिनबा एलओसी अमसुंग एलएसी रोमदा चथरकबा थोंगसिंगी चपचाबा पाकुम पीबा आर्टिकल 370 लोकथोकपा ट्रिपल तलाक लोकथोकपना सिंगबसिंग असी सरकार असिना लौखिबा अचौबा वारेप अमनी मांगहाई हौजिक्ति लेबाक असिदा लायरबसिंगी समस्या कोननबा मखोइबु शक्ति पीबा अमदी अचुंबा थोंगसिंग बेभार तौबा सरकारना होनरी G20 प्रेसिडेंसी की मतंगदा श्रीमती मुर्मू हाई वन आर्ट वन फैमिली वन फ्यूचर है मंत्र असिगलोना भारत न हौजिक मालेम असिदा थेंगनरिबा समस्या खुदिमक G20 लेबाक सिंगा पुन्ना होनामिनदुना लोइसिनबा थौरांग तौरी सेंजा चुमजा हाइबसी गणतंत्र चटपा लेबाक अमगी ओइना ख्वाइदगी चावबा येंगथिनबनी हारदुना हौखिबा चही खरा असिदा सेंजा चुमजागी मायोक्ता लांजंग कया चंगसिल्ली महाना सरकार असिना होंगलकलिबा फिबंगी मतुंगिना पीएम गरीब कल्याण अन्ना योजना मखाताना चथरी नुपीदा शक्ति पीबगी मतंगदा श्रीमती मुर्मू हाई सरकार असिना नुपी सिंगी याइपा थौरांग स्कीम सिंग हौदोक्तुना मखोइ मसाबु थबक पिजनबा होनरी मेरी सरकार का स्पष्ट मत है कि भ्रष्टाचार लोकतंत्र का और सामाजिक न्याय का सबसे बड़ा दुश्मन है। भ्रष्टाचार के विरुद्ध निरंतर लड़ाई चल रही है। हमने सुनिश्चित किया है कि व्यवस्था में ईमानदार का सम्मान होगा। भ्रष्टाचारियों के लिए समाज में किसी भी प्रकार की सहानुभूति न हो, इसके लिए सामाजिक चेतना भी देश में बढ़ रही है। पिछले वर्षों में भ्रष्टाचार मुक्त इकोसिस्टम बनाने की दिशा में बेनामी संपत्ति अधिनियम को नोटिफाई किया गया है। बीते वर्षों में डीबीटी के रूप में डिजिटल इंडिया के रूप में एक स्थायी और पारदर्शी व्यवस्था देश ने तैयार की है। आज 300 से ज्यादा योजनाओं का पैसा सीधे लाभार्थियों के बैंक खाते तक पहुंच रहा है। अब तक पूरी पारदर्शिता से 27 लाख करोड़ रुपए से ज्यादा की रकम करोड़ों लोगों तक पहुंचाई गई है। वर्ल्ड बैंक की रिपोर्ट कहती है कि ऐसा योजना और ऐसी व्यवस्थाओं के कारण ही कोरोना काल में भारत करोड़ों लोगों को गरीबी रेखा से नीचे जाने से बचा पाया है। संसद की सभा अनिमक्त राष्ट्रपति द्रौपदी मुर्मू पीखिबा भाषण अदुदा थबक फंगदबगी मतंगदा वाफम अमत पनखिदे हाइना कांग्रेस लुसिंगबा अधीर रंजन चौधरी हारी संसद की मपान पाउमीसिंग वा ngangbada mahang hai mifam asida mahaki dolna pukhakadaba hiram kaya leiri राष्ट्रपति की भाषण असिदी सरकारना पांबा अमसुंग मखोइना तौरिबा अदु खक्तनी थौबाल जिला की लांगथेल अमसुंग फुंड्रे की ताइनबदा लेरिबा लौपरी लिसिंग अनिरोम असिदा सेकोन तौरिबा मियोइसिंगना नियों काइना लेबा कोथोक्तुना लौफमसिंग मांगलिबा असि सरकारना मियंग चंबिनबा लौमी सिमी अपुंबा लुब लोकसालना दाबी तौरी मफम अदुदा ngasi पांगथोपा पावगी मिफम अमदा लोकसाल की प्रेसिडेंट मुतुम चुरामनी हाई लौफमसिंग असि सही खुदिंगे खारिफ अमसुंग रबी मरुमरांग थादुना राइजसिगी चिंजाक मरांग काइना पुथोकपदा अचौबा दायित्व लौरिबा लौफमनी अदुबु हौखिबा चही खरा असिदा चेकोन तौरिबसिंगना लौफमसिंग असदिगी लेबा कोथोक्तुना मची मसीदा पैसुना थंबा असिना लौमीसिंग लौ उबदा चावना अकाइबा पीरे मणिपुर लौमी सिंगी यंबिरकांदा अथुब मतमदा कंजर्वेशन ऑफ पेडीलैंड वेटलैंड एक्ट 2014 से एमेंड तौबियु अदुगा लौफमदा सिगुंबा मखनगी चौबा मेशिन मयाम पुथदना जेसीबी पुथदना पोक्रेन पुथदना होनरिबा मयाम से मसी थिंबियु अंगम मथौसिंगी अइगी अचान मिराइगी अदुगा अइगी मरुप मपांगी संगगी येंगकांदा फेवरेटिज्म नेपोटिज्म दुदा थबक तौबिगनु SBI रीजनल बिजनेस ऑफिस इम्फाल ना अलायंस फॉर डेवलपमेंट अल्टरनेटिव मणिपुर अदाम काक्सिंग खुसमनरगा ngasi angansing ikopa kaksing da uchara kayamarum thakre hari thasigi tara tarukti swasthya pakhoragi saruk ama oina lu nanba amasung asang amana thanba jati ama oilasi haiba wakalon da pangthorpa paktakna u thabagi thormadu ngasi loisin khibani मणिपुर की सक्नारबा CPI लुचिंगबा अतोपम लला ngasi ayuk masagi mayum top mayai lekai da leikidre masagi sai humudra ni pan sukre mahangna leikidabada CPI Manipur State Council na awaba phongdorokli amasung luchingba sibu ikai khumnaba oina dolgi office irabot babanda dolgi phiral numit 3 ni tangkhai chingthaduna thambani hari आकाशवाणी इम्फाल की पाउ ताबिरी
Sangsaki budget mifam ki ngasi ahuba numita sel to mantri Nirmala Sitaraman Sangsaki Saba animaki mifam da economic survey lisingani kunitoi kulumdoi putokre. Economic survey lisingani kunitoi kulumdoi na matangi senba sahida GDP ki growth asi chada taruk dasmik manga oirbaya haina pari. Survey adugi matungina Bharati economy asi chaliba senba sahi asida chada taret yaurabiyai. Report adun hai malem gyoina Bharat asi economy da khwaidigi khumang yang na chakolaliba economy oina laikigani. Survey adugi matungina chahigi oina inflation asi sada taruki makhada laigani aduga wholesale price na sada mangagi makhada hengalakani. Miram da pot thadopagi oina chaliba senba sahi asigi oina ahanba thama panda sada tara taruk hengalabiyai. Senba sahi lisingani kunlumdoi kunmarigi kendrigi budget hayeng puthokani. Pradhan Narendra Modi na hari malem gi oina laikhai ta da phibam ama leiringai marak asida malem pumbana Bharat ki budget ta miyeng thamlakli. Sangsaki budget mi pham mangoi na wangang bada Pradhan Mantri na hai Bharat sarkar ki pandam di Bharat na hana miyam na hana haibasni. Pradhan Mantri na hai Bharat ki budget asi micham miyam gi aningba apamba du phanganna ba hotna bani. Budget mi pham gi ahoba numit asi yamna maruiba numit amani hairaduna Rashtrapati Draupadi Murmu na piba basan asi aikhoi gi संविधान अमसुंग संसद की चौकथोक चनिंगाई ने आज के वैश्विक परिस्थिति में भारत के बजट के तरफ न सिर्फ भारत का लेकिन पूरे विश्व का ध्यान है। डावाडोल विश्व की आर्थिक परिस्थिति में भारत का बजट भारत के सामान्य मानवी की आशा आकांक्षाओं को तो पूरा करने का प्रयास करेगा ही, लेकिन विश्व जो आशा की किरण देख रहा है उसे वो और अधिक प्रकाशमान नजर आए। मुझे पूरा भरोसा है निर्मला जी इन अपेक्षाओं को पूर्ण करने के लिए भरपूर प्रयास करेगी। भारतीय जनता पार्टी के नेतृत्व में एनडीए सरकार उसका एक ही मकसद रहा है, एक ही मोटो रहा है, एक ही लक्ष्य रहा है और हमारी कार्य संस्कृति के केंद्र बिंदु में भी एक ही विचार रहा है, इंडिया फर्स्ट, सिटीजन फर्स्ट, सबसे पहले देश, सबसे पहले देशवासी। उसी भावना को आगे बढ़ाते हुए ये बजट सत्र में भी तकरार भी रहेगी लेकिन तकरीर भी तो होनी चाहिए। Home film Manipur link ki bigi tara taruk suba kumon thoram arong kunjaw mayai laikai da ngasi pangthokre hari thorum dra saruk yakiba singna home film na ngasi phawbada Manipuri film chawkhana ba hona bada lawkhiba thogdang bu thagat pa phongdokhi Thawbal jila gi manung da leba schedule Ace amasung X hidak yonba medical store punamagna makhoi gi dukan da CCTV camera kingadabani jila asigi district magistrate na thokpa order aman hai hariba order asi indabasing gi mathakta ain gi matungina akan ba thabak lokotkani Bisnupur District Police Commando na amasung tarataruk suba Assam Rifles ki apunba kangbu amana Nambol Koripaba mamang area da ngasi thiumbagi thabak chatabada underground gi miyoi ama fare hari Assam Rifles Sangsak Battalion na Kamjong Jila ki Makan Village da ngarang World Leprosy Eradication Numit pangtokre hari maduda kunja chani yangkai marirom layeng bagalona hidak langtaksing yentoki hari Amaromda Kuga Battalion na Churachampur Jila ki Singhata Security ki mipam ama pangtokre hari Nagaland amasung Meghalaya Bidhan Sabha Mikhal gi notification ngasi thokki bagalon na mirep se pisin ba hokre mirep sing na February 3 phawba mirep se pisin ba yagani mathangi numita scrutiny pangthokani mirep se loktopagi arobe numit February 3 ni sit humpu leba raija animakta February 13 ta bot thadanagani Marakasta Tripura Bidhan Sabha Mikhal gi mirep se pisin ba ngarang loikre apun ba sit humpugi punna mirep sohum mangana mirep se pisilaki ngasi scrutiny pangthokki Mirep se loktopi aroiba numit February anini Tripura gi Mukhyamantri amasung BJP gi makok thongba luchingba Dr. Manik Shah ngarang mirep se pisan gi mahak Agartala gi Bardolwali Bidhan Sabha Kendra gi Mikhal thenagani Kendra gi Rajya Mantri Pratima Bhaumiksu Dhanpur Bidhan Sabha Kendra mirep se pisan ki Aroibada maroiba pau Aingi wangmada mitop sing changchilakpa drug yauna kujukulai sing ngangkai wangmadagi pusilapagi tabak chatharagriba asida Rajapal La Ganesana nungnang ba phongdokre Sangsaki budget mipam Rashtrapati Draupadi Murmu na sabha animakta wangang bagalona ngasidagi hokre Rashtrapati na sarkar asi mara setpa akiba leitaba amasung warip kaya lobang amba sarkar amani haina singtaki Sangsaki Sabha animaki mipam da Seltum Mantri Nirmala Sitaraman economic survey lisingani kunitoi kulumdoi putokre amasung Pradhan Mantri Narendra Modi na hari malem gi oina laikhai ta da phibam ama leiringai marak asida malem pumbana Bharat ki budget ta miyeng thamlakli pau loijare